Welcome back mayam. Ngasigi cinema sina Direl. Masina 2005 ki crime thriller cinema ni. Machi cinema se khangdin bada yamna kanaba yamna phaba cinema amani. Imung ski nupa se yumda matha sadana lepham chapam khangdabadagi mapan tholokpa matamda masak khangdaba nupi amaka khangnarubadagi mawnda problem kaya ama thingnarakpado maduduni. Cinema se yangaga kamai tawno khangminarasi. Character khara hajarake Charles ki saktamda Cliff Owen, Lucinda ki saktamda Jennifer Aniston, Philip ki saktamda Vincent Cassel. Cinema segi wariya se haujarage haurokpada Charles amadi mai imungi family mi sinduga ulei. Mai family da mai nupi amadi mai machanupi ni. Machanupi se diabetes nai. Mai khuna siju yamna sathirami. Charles na machanupi se operation tawnaba yam kana honarami. Madu orasu mai khuna se maduda hidak thagadaw singdo mangona chana da boirami. Aduga mangona thaba yaba hidak situna yamna tang boirami. Mai nupi ga tawraga punna yam kana honarami. Pesabu tungsellaga operation tawnaba. Charles to nimito ma office ki tholoi. Tholokpada mana tongadawa train do ma thengidana tongba nang hogde. Madudagi mado alakpa train amada tongami. Madu tongibdo ma ticket kaaga changpa nate. Maduda ticket collector laaga check toba matamda ma ticket yaromde. Collector duga wari sanaringa duda nupi ama mamingna Lucinda kawi. Mana collector duga wari sanabdo tabadagi Charles ki mai ticket ki paisa do ma pigen hairami. Nupi duna paisa pibagi Charles do Lucinda gi manakta changsallaga nangi paisa do ai hayeng handoke hairami. Kaigumba nang hayeng si matamsida train tongba lakpa taragadi hayenggi nangi ticket to ai pige hairami. Maduda Lucinda duna phagi tawraga hayengdi tax amadi interest kaya amasu yauraga nang aingoda pigadawni harami. Madudagi makoni do wari nungaina sararami. Maduga makoni gi profession dusu masitawi na taknarami. Lucinda se yamna chawa company amagi financial advisor ni. Aduga Charles na advertiser da thabak tawi. Makoni do train dagi tholokpa matamda Charles tuna akoni si matamsida hayeng amuka thingna se harami. Maduda Lucinda duna hayengdi akoni se de chatpo oiduni. Nice to meet you hainaraga makoni to chanaki sama sagi thabakta. Charles to my office ta lae office ta lakpada magidu thabak tawba mamingna Winston kawi. Makoni se thabak mana draga so incident amadagi makoni se yamna close ba friend oiki. Nongma Winston na magi office tagi che changkhara huralami. Maduda Charles na ubani uba taraga so mana haidok tabadagi Winston duna Charles te aphaba mini haidana makoni do madudagi close oikibani. Changpada Charles se mai meeting amalerami. Maduda mai boss na mana paramba thabak to madudagi lokho en harami. Maduda Charles na sauraga mai boss da harami. Mai boss da kai lokho ino na hangami. Maduda mai boss na harami nang handak marak se puning changchang de thabak tawda fajana focus taroga tawa mande. Maduna nangi mindset to fajana semo madugi matungda nang masdagi henba client kaya masu phangani na harami. Mai boss se phatabunate yamna phaba mini. Charles ki yumsida khangi makhoni se machanupi se kannabo khonabada makhoni gi matam kya leramde maduna oiraga makhoni gi anapa mari so leramde haiba tawoga mathang numita train da Lucinda duga unarami maduga makhoni do makhoni gi family gi wari do aman amada linarami. Lucinda siju lohonga banupi ni magi so machanupi lei madu unaraga makhoni do masa gi office ta laki office ta Charles na Lucinda do miss tawrokwadagi makhoni gi company dugi website to thiraga maduda message tharaga makhoni unana bade tawrami. Mana kawdo Lucinda slai maduga hotel amada makhoni phamaga wari sanarami. Charles tuna Lucinda gi nupa dugi maramda so hangami. Maduda Lucinda dun hari magi nupa do thabak yamna chili thabak chimna maram oraga akhoni gi matam su kai thokpa phangde maduna ya su leramde na harami. Charles na su magi machanupi amadi magi family dugi matang da su wari dolirami. Maduga magi nupi ga maga romance relation ju leitre na harami. Madudagi Charles na magi glass ta leibido madukha thaaga Lucinda bo kiss tawrami. Lucinda na nanga tawrisibu karino ai ngasi phawda aigi nupada ai cheating tawdri na harami. Makhoni do wari sanaringa duda Lucinda gi manakta nupa ama laaga Charles ta yamna usitabai mongda tawrami. Usitabudo tawrokonu haibada nupaduna yaraktabadagi Charles tuna sauraga mamai da kin thilami. Madudagi makhoni do mapan tholaga kiss tawrami. Madudagi makhoni do taxi tongaga hotel da laami. Masida Charles na hotel ama hai madubo maduda Lucinda na chaningdabagi Lucinda na haiba hotel do in laami. Mana khali se magi nupado mana khaliba hotel se mai nupado lakthanaba yoroktanabani. Makhoni do hotel book tawraga room ama lawrami. Room changakpada makhoni do ahen memory thamge tawrami. Matangduda gunda ama laaga nungmai tamaga Charles ta purami. Nungmai putharakpada Charles su yamna kirami. Mado kimandana moida leiba paisa singdo loina pu khona hairami. Paisa do lawraba matungda lawba khakna tana nupaduna Charles bu yam thina phubirami. Madu khakna tana Lucinda bu su rape tawraga thanami. Ma wan tharaga taraga leibudo hawgalakpa matamda
Lucinda phibamdo ubada mangoda yam nungaramde Lucinda so ukhanamna nungaitana phammaga lerami madudagi charge na police ta call tawge taromi madubu Lucinda duna call tawwa taragadi agi nupa do khangkini na hairami madu haibadagi makhoni do tholake duga masa masai office ta chanarami charge to mai office yorokpada mai boss na nang asidi potharo nasa sokpodo hairami nasa sokpodo thabak yam tawbagi mathau tade madudagi charge to ma mayum da laki mayum halakpada mai nupi dadi mai soibase gunda amala aga mai pesa sindo puraga mabu purambani hairami matangduda ngasai gunda amba changakhido mangoda call tori mai phone number ga khangamaduda mado yam nanga ami gunda sigi mamina Philip kawi gunda duna mangonda $20,000 piro hairami natragadi nanga tawriba mari thamiba sindo nangi nupida loina haidokoni harami $20,000 se India gi pesa dadi lakh 15 gumani madudagi charge to Lucinda gi manakta maduidugi matangda wata nawala ami maduda Lucinda na pesa khara di pirei yamna di pirakte yamde ai nongonda pesa yamna piba ngamde kaigino haiba taragadi aigi nupa khangini harami magi pesa khara di tungsadaga lei maduna mai macha nupi layengnaba pesa sidi lathokpa yadabadagi magi office dagi pesa khara yawodo madu huralami mathang numita pesa do puraga Philip ta pirami pesa do laukibata natana Philip tuna amukaso charge to puro thanami charge to hoji matha saman kidana mai boss to kawri sanarami mai boss to da ai handak se agi nupida aina chiting do kare namthak do kare madu haibada mai boss na napa khuding magi nupibu namthak to ribani chiting do ribani madu da nang yam henjana khangano na harami mado matha saman kidana churup thaga lairinga da nasagi mai mama na ba Winston da changai Winston hari aiju khana churup yam na thami churup thakpadagi drugs chaba horami madudagi aido police ta pharaga jail da sulairami maduda charge na nang jail da leibdo kamaina tawina hangami maduda Winston duna jail da ai hingna lainabagi damakta ai miyama hataba yada boirami jail da lerdi madu tawdaba yade haitaba yade harami nangda mai office ki thabak to loiraga mayum halakpada Philip tuna amuka su call toraki amuka su pesa demand toraki amuka demand torokpoda charge to amna sawami ai ngasi ta su ngasai ta su nangda pesa piri bani kaigi amuka demand torino na hangami maduda Philip tuna nang aingonda pesa sumana piba tan bataraga di amukta pesa yamna piu maduna $100,000 piyo hairami India gi pesa da ji se lakh 35 mugi sangni madu hairaga phone do thangi maduga call toriba contact se yengba matam dadi homan tharami mayum dek torpo rami Philip se mayum da laire khangbadagi charge to yam kanna chelakhi mayum yorokpada Philip tuna mai nupi duga ma se mai nupagi mamana ba saraga mad yam harau nungaina wari sanaraga lerami madu ubda charge to yamna kirami mai nupi do hatang thoinga dura charge na Philip to phuge torami madu oiba taraga su Philip tuna onkhalaga charge to phuruga thanami madagi charge to lawyer amaga tanarami maduga thokiba thodosindo mai lawyer duda loina wari do tamlami maduda magi lawyer do na hari ahanba incident thokwa nimituda nang police chalaka complaint tawgadawni harami hojikti kuiramnina nang karisu tawwa ngamaroi harami matha saman kidana mai mamanaba Winston tigi manakta laami aduga magi problem ado Winston duda loina lirami maduda Winston duna madudi yamna sawo problem nate ai tawge harami yamna laiba thabakni ai mabu khara dap tawraga thadokige madugi thabak tawbada nang angoda $10,000 piyo na harami $10,000 do mangon makasu pamuramde pige khalami charge to amuka mai office tagi lising tara hura laga Winston duga ngasai Philip tuna harakpa mafam duda lakhi makhoni mafam duda yore car duda phamaga lairinga duda Philip tuna maning dagi Winston duda kainomna tharaga hatomi maduga lising tara du sulorami awar pa pesa do khara thuna piro hairmaga chakhi charge to madudagi chake toromi matanuda prostitute ki nupi ama laami aduga charge da puna sanaba hairami charge na yaramde matanuda police ki gari laami ungdang obida police ki gari se patrolling lakpani Winston gi asiba hakchang do mana lo salmadagi police tuna kamta chingnadana police to hanki madudagi charge tuna Winston gi gari do tawraga isingda car accident tawas haraga inthabado ngamdabagi car dol pamde luptabadagi charge to pamdagi yam thuna tholaki madudagi hoji charge office ta leire da police officer ama Winston si kibadugi matangduda wa kha hangningaina lami masi Winston dugi cousin ni police officer se Winston gi matangda hangbado charge tuna Winston gi matangda kari su khangde na harami police tuna madui matangda wari do phajan sananingami madubu matangda Philip ki call amuka lakhi maduda Lucinda do mana pharaga thame aduga Lucinda do mana thina tawbagi makhol do tahalami madudagi charge do yamna pakhat mandana masana pi operation tawnaba pesa tungsala thambado madu bank dagi lawthoga Philip tugi manakta lami Lucinda lawthokpa pesa do pi budagi Philip to Lucinda thanamaga chakraba matungda Lucinda na charge na mai macha nupi gi pesa do puraga
Philipta pigibagi mado yamna nungaijaramdi. Numdangda Charles do ngasai police officer duga unarami. Police officer duna mangonda wayamna hangami. Madubu Charles na amata pajana kumamdi. Mangonda hangaibudo mangonda nungaijaramdi. Madu orasu ma upalaiti. Mayum halakpada maina pasatong sila thambado mai nupiduna pasado yaromdrin harami. Mai nupiduna su pasado lothopagi yamna su sawrami. Pasado amuka launabagi ma khuji magi lawyer duga udaraga wari sanarami. Maduda lawyer duna police takto haibadagi mada taktoge khalami. Taktokringai sida Lucindaga amtang unage khalami. Madugi Lucindagi office da Lucinda unabalami. Office da hangba chatpada Lucinda se mai office da fajana thabak tawa mi oramde. Temporary gi ngahagi thabak tawramba mi orami. Madu harakpada Charles to yamna ngami. Madugi Charles to Lucinda ge leifamda laami. Yorpada khangmangami hujiki yum ase bara laura leibni Lucinda ge nate. Maduda angangi poster ama olami. Madugi poster duna mamangda Lucinda gi majanupi ni hajan kibni asema nate. Madudagi gyan tari Lucinda na mangonda hariba singdo mangonda oidaba namthak tawbani. Madudagi Charles na Lucinda thigani haidana makhoni na hanba train na tongkhibido train adum tongmani na train station da Lucinda yangami. Lucinda tholakpada Lucinda gi manakta change tawda nupa ama Lucinda gi manakta changami. Nupa duga wari sanaraga nupa do chakraba matungda asai Philip mangonda phaisa hamwa nupa do Lucinda mai manakta changami. Philip se atai kana so oiramde Lucinda gi boyfriend ni. Tawriba mayam se makhoni na plan tawraga tawbo oirami. Plan tawraga tawbane habase Charles na khangami. Madudagi Charles tuna Lucinda do numitpa matung inaraga kari tawri hana yengsalami. Mamangda mangonda hotel amada kauraga phaminaraga wari sanabado adumana ngasagi nupa anawuduga su wari sanaraga lerami. Maduga maga chapmana na hotel amada changbado maduda su Lucinda na haiba hotel do chapado madugi mafamduda moina leigadawa ka duga thangnabado madui ka do Charles na book tawrami. Maduda Lucinda duga nupa duga manungda changkhibduda Philip to asai mangura tawbagum amuka change tawrami. Madubu handakti Charles na changsalaga Philip to tharaga wanthalami. Philip ki nupa ama silai mana mapana kari tawino yengchanabani. Charles na Philip tharaga wanthalbado nupada na uhogde. Charles na Philip wantharaga leibado Lucinda na nupaduga leiba kaduda pusalaki. Maduda Lucinda duna Charles ubda yamna ngami kisukirami. Madubu atopon anawo nupadudi kari tawrino haibase kainama gyan tharamdi. Khangdabado Charles na nupaduda wari pumnamak to loina lirami. Madubu Lucinda na masi nupase laibase kanano khangdena hairami. Madudagi Charles na nungwai satoga namami. Aduga aigi paisa lawkiba singdo loina piro na hairami. Matangduda Philip tusu mikap tholaga gyan taraaga Charles tuda nangi paisa singdo amata phangwai hairami. Madubu Lucinda do Charles na nungwai pairaga kakpani haibado kidana Philip ta paisa do loina pithokrase na hairami. Pithokraga khoisida yam thapna chakrase. Philip tuna Charles ta hairami. Nangdi yamna nungairamoi kaigino hairaga nachanupi operation tawno paisa do pone lawrabani na. Philip ka Lucinda do wari sanaringai duda ngasai anawo nupa duna Charles ta nungwai paira leibduda attack tawroki. Madu munarakuda nungwai do tarami. Nungwai tarakpadagi Philip tuna nungwai do phangaga ngasai anawo nupa do nungwai na kapa hatoki. Charles tu kapaga hatoke tawi madubu maru loirami. Nungwai kapa makon tabadagi Philip ki mi ama mapanda leibado changai. Charles ta nungwai kapke tawromi madubu Charles na thongno lonsanbada ukhata pariba nungwai do taraki. Tara ibado Philip ta kapaga Philip to mana hatomi. Aduga Philip ki mi ama changakpadusu mana nungwai kapaga hatomi. Adu nungwai kapnabada Lucinda do nungwai palaka sirami. Madudagi aktang leiraka police lai. Maduga Charles mai thangnaba kaduda mai kaduda leirami. Police na masi kamaina tawrino hangbada aidi khangde nungwai makhon tarei thoga kari tawona su kidana yengde harami. Madudagi police singduna Charles to kemda chingnaramde. Kumtharapada hotel gi reception da mana ngasai paisa pigipa luggage bag to leirami. Maduda mai maming ki thira lei. Charles tuna mai identity do police ta ullaga bag to magini hairaga mana bag to lawrami. Ma madu lawraga tholokpada kanamada chingna biramde. Nungalaga ma office ta lakpada mai boss tuna moi office tagi paisa huran khebdo khangami. Madudagi boss tuna Charles ta nangna paisa lawkiba singdo loina handoro loina singdoro na harami. Aduga pasado su piro ay nangi mathakta case tawroi nangonda punishment amta piroi kaigino haraga nang handak marakse problem ama leibagum tawi adun ay nangi nathakta kasu tawroi harami. Mai problem do mai boss dadi tamamti madu waraga su pasa singo habdo ma singe haraga yanaraga tholok pasado singri faudi mado suspend tawe su harami. Mado hojik thabak litabadagi community service oina jail da thabak ama tawrami. Maduda haraga thamiba mi singdubu takpi tambibagi oirami. Nongmodi jeda leiba mi singduda wari amamam igona hairami. Madu iba loraga mangonda pisalakpada wari amadi mana tawkiba thawdok mayamdo maduga chapmanaba wari ama irami. Maduga
mabu mogi fi subam maduda laundry mafamduda laaga unaru law harami unaba lao habadagi charge to hoji mogi laundry room duda laami madudadi atai kana so ramde Philip to siramde Philip to na hari ai nang se kada da leigare kaidawri na thibani madubo jail da nang lei habase ai khangai madudagi makhuni do khanaraga Philip to na charge to hatoke to rami hatoke na nammi ngai duda charge na thama satoga Philip ki mabukta thilami aduga charge na hari ai masi jail sida thabak tawribase maram lai aina masibu khallaga nang leirangani haidana laibani harami mana thiliba thangse Winston na pirakhiba thangduni Winston sigibagi laman khumboina thangduna thila hatokani hauji Philip to sire madu siraba matungda Winston gi cousin ama leibado police officer ama mana Winston se kamanda siki kamdoro sigi hebase loina khangami maduga Philip sijo charge na laman khumaga hatokpani hebdu ju khangami madudagi charge se phatawa minate khangmadagi mado khangdaba saraga charge to thadori hauji mathang sinda matam khara leiraga charge amadi my family do harau nungai leibdo urami maduda hauji my masanupi se operation tawolore anaba leitare hauji mokhoy ahum se happy family oraga yam nungaina leikhre matang sida cinema se loire cinema se nungairaga di like omom tobiramo somba yengmada kanaba khangjambada kanaga da cinema se yamna lei mathangda su mayam ama hapsarake suma khaktana tana ai cinema se loina makal suna apake series su comedy su entertainment loina su dum hapsarake swaisida video se loisanjarage thank you